Sakang dabasingna local Meeoi ani nongmaina kaplamle ngasi numidang waram pung mangarom taba matamda Kaching police ki manung chanba Kairak panchayat ga mayok nabada Mapham amada sakang daba kulai paiba Meeoi kharana cycle thoduna lakpa Meeoi manga gi manungda Meeoi ani nongmaina kapadagi thodok thopamda Leikhidre hairi press na phangba pawgi matung ina Leikhidre Meeoi ani adu Sunolal Kumar sahi 19 apokpa Birendra Kumar amadi Dasharat Kumar sahi 13 apokpa Mohon Sani kawi makoi animak Bihar gi Yadpur PS ki manung chanba Ras Wahi village dagini haujina Kairak Khunjauda leiba asanba ka amada leibani makoi wabagai Kethel machada thabok suba loiraga cycle tongduna makoi manga halakpada lambida leiramba sakang daba khulai paiba Meeoi kharana nongmaina kapadagina local ani asi Leikhidabani hairi Nakan Amaromda Salongpam High School manakta security force ka khut thoknabada Meeoi ama Leikhidre Meeoi 3 khulai konana fare ngasi ayuk pung 8 gi minute fumarom taba matamda security force ki kangbu ga khulai paiba singa khut thoknabagi thodokta Meeoi ama Leikhidre thodok asigi matangda press na phangba pawgi matung ina nongmai kapnabagi thodok asi Thobal district ki manung chanba Hairok police station gi manung chanba Salongpham High School manak thongkhong haina khangna mapam amada security force ki kangbu na operation chathanaba changsilu matamda mapam aduda han leiramani haiba khulai paiba singna khut Tharakibani hairi Pau asin hai maikai animakta nongmai kapnabagi thodok aduda Meeoi ama Leikhidre Meeoi adu Thawal Khuno makha lekai dagi Laisram Prem kauba sahi 13 apokpa Ronald kawi Nimaisan High School Thobalda class 10 tamduna handak metric parikha thagadaba Meeoi ni hairi tha niromgi mamangda khulngakpa yaugani haiduna yumdagi thokibani mahakbu thibinaba yungi Meeoi singna mari leinaba police ta wakat chirol pisinkiba Leikhidre haina mahak apokpi Nirmala na phongdoki Thodok adu da soklaba Prem not AOC da leiba Raj Medicity Hospital da pokhalakpada laikanaba ngamna Leikhidabani Pau asin makha taraduna thodok adu thokraba matung security kangbu na hamanak nakpa mafam singda operation chathaki operation adu da khulai paiba Meeoi 3 khulai konana phagale haina police tagi phangba pau aman hairi phagalaba Meeoi sing adudi Thokchom Momosa Elai Suni Chahi 93 apokpa TS Ibo Chauba Singh Leifam Hairok Patu Mai Lekai Sarangtem Anand Singh Elais Manglem Chahi 53 apokpa Syam Singh Kaching Khunau Tapak Mayum Lekai Ningthaujam Karna Elais Pisak Chahi 13 apokpa N Kokin Leifam Samramapi Lekai Maning Laibung Ningthaujam Manarujan Elais Khagemba Chahi 23 apokpa N Singajit Leifam Thinungai Kha Lekai Thongam Phalguni Elais Urikpa Elais Soithoi Chahi 13 apokpa Leikhidrebati Ice Devan Lampel Sana Kethel Amdi Moirangthem Johnson Elais Thauna Chahi 13 apokpa M Kumar Leifam Lampel Kumbiri Kethel ni hairi Phagala Meeoi sing asidagi tongan ba khulai kyasu phagat pangam khre hairi Lamtai khunau da kuki militant sing namitai gi yum ama bom sijinaduna Thugaikhre Jiribamda SDO sing helicopter na pusilakare Jiribam district ki tongan ba mafam kayada kuki terrorist sing na nongmai amadi bom kapsinduna landaba loinana bom phumduna yum Thugaibugi thabak chatharakpugi manung channa ngasi nungtin pung 2:30 taba matamda chu Jiribam district ki Borobekra sub division gi manung da leiba check yum ama kuki militant sing na bom fit tawduna pokhai handuna Thugaikhre loinana Jiribam district ta santi purokna bagi pandamda ahenba security force sing thajin bagi manung channa ngasi chu Manipur police ki CDO personnel kaya pusilakre hairi bom fit tawduna pokhain khiba yum asi lamtai khunau da leiba soibam rajen Kauba Meeoi amagi sekna saba yumni lamtai khunau hairiba mafam asi kuki militant singna yamna toina nongmai amadi bom kapsinduna landarakpa mafam oibana mi leiba ngamduna ahangba yum oina leibani masigi khudong chaba loduna lamtai khunau da leiba yum thadoktuna chatkraba maitegi yum sing matang Thugaibugi khongjang asi changkhilakpani yum Thugaibugi pau asi tabadagi panthaba leitana Jiribam district police ki kangbu sing thodok thohomna changkhinkre hairi Assam da training loiraba IRB personnel sing aeroplane da laknaba lengakna sinbi haina khongjang changsin ba hokre Assam gi Dergaon da training tawrkiba 18 suba amadi 13 suba Indian Reserve Battalion IRB gi personnel sing training matam loikiba loinana Imphal da tholoknaba thawrang tawkre training loiraba personnel sing adu haujik lamdam asi tholi beirang asina maram oirga
ꯃꯈꯥꯒꯤ ꯂꯝꯕꯤꯗ ꯃꯅꯤꯄꯨꯔ ꯇꯝꯅ ꯂꯥꯛꯄꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯅ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ 10 ꯁꯨꯕ ꯑꯃꯁꯨꯡ 12 ꯁꯨꯔꯕ IRBꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤ ꯄꯥꯡꯒꯩꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ 10 ꯁꯨꯕ ꯑꯃꯁꯨꯡ 11 ꯁꯨꯕ IRB ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯏꯃꯥ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ 10 ꯁꯨꯕ ꯑꯃꯁꯨꯡ 11 ꯁꯨꯕ IRBꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯀꯣꯂꯦꯖꯀꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦꯕꯤꯞ IPSꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯇꯥꯡꯀꯛ ꯀꯌꯥ ꯊꯣꯛꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜꯗ ꯄꯨꯔꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫